Manipuri wari pambi channel apumna makku taram nokchari ngasi amuk lanthokchari miyamda Bikram Betal gi wari taraga nithoi suba tangkak mamangi tangkak sing tabi ninglabasu channel sigi playlist sangbiraga dumak tabiyu mamangi tangkak ki makha tab saruk amuk lanthokchari tabirasi Betal gi tara suba wahang Bikram Aditya su amuk uthakta kakhre aduga Betal adu hanna farure adudagi nungaina sainasi manakta puduna lakle Betana amuk hairai Maharaj nahak ayu puduna kadai de chalibanu puning tapthau atopo hang amasu hangkige madugi paukhum pikho Puiniapur kauba desh aduda Balabadas kauba afau ningthau ama palami mahakki mantri adugi nupi ado yamna magun chenbi mahima singdasu athoibi mapuroibagi sebadasu yamna sangkhonbi nupini mamingna Lakshmi Priya kawi mahak ase mantri ge athoiba lanni gun pumnamakna mangonda pulli wa ngangba sakpada pandit ki matauni aruba wakhal puthokpa ngambini ningthau adusu mapanganda rabo ningthau gumbani Maran Kuberni Mathauna Maril Laiba Asuma Satpamini Nong Ningthau asina mantri aduda haiki Aihak Laibaki Wayen Thaudada Punsigi Harau Tayamba Ifung Fangjadre Aduna Mantri Nahak Laibaki Wayen Thauda Matam Kharadang Puramu Aihak Konung Manungda Rani Singaloinana Matam Kharani Dang Nungaina Pothage Wado Hiram Laga Ningthau Konung Manungda Lengsin Kre Ras Darbarda Matam Kuina Ningthau Thoraktre Mantri Mathantana Laibak Ngaktuna Matam Kuina Laire Maduda Mantri gi Masado Praja Singe Awa Nungai gi Wakhanna Isok Choktare Nong Mata Potha Phangjakidre Mantri gi Awaba Matawado Ubada Mantri gi Nupi Aduna Nong Mahairei Ibungo Nahak na Haksang Mayeng Tar Aduna Awaba Sapham Uribabu Kari Nungai Taba Laibage Mantri Yamna Ningkai Baga Loinana Haiki Ibema Ining Thauna Laibaki Bahar Pumnamak Aingonda Daita Piramlaga Konung Manungda Rani Singa Loinana Nungai na Laithokre Maduda Karigumba Laibaki Thabak Thauda Sinbada Asoyangam Thokadra Khallubada Yamna Wakre Wakhal Waban Haksang se Mayeng Taribani Haujik Aihak Sampati Pamlaktre Lining Duna Lainingle Wado Tarabada Mantri gi Nupina Amuk Hairei Ibungo na Pothabige Khallabadi Nong Makonungda Lengsillaga Ningthau Masamakta Amuk Laibaki Bar Sinabiram Laga Titra Lengbikro Madu Arbadi Matam Kharadi Puning Wai Sanglagani Nupi gi Mawa Oirabasu Afaba Maram Oibana Mantri Harauna Waram Mado Yaningladuna Mathangi Numita Konungda Sangkhiduna da Amuk Laibak Wayen Bigi Thabakado Sinazarure Ningthausu Yabire Aduna Laibaki Wayen Bisar Amuk Taukre Madugi Matungda Mantri Ningthaudagi Bidai Lauraduna Tirtha Yatra Taukre Mafam Kaya Satuna Tirtha Kaya Marum Snan Taukre Mamaida Setu Banda Kaubaramesor gi Manakta Thunglare Mahadeva Darshan Taujare Adudagi Samudra Mapanda Satuna Awa Potharami Matam Adumaktada Angakpa Thawong Ama Mantri na Urami Madudi Samudra Ironungdagi Upalama Khangaudana Hugalaklami Upalado Sanana Mauni Manina Mana Oi Mapana Ratana Mahina Muktani Upaladugi Mathakta Ningthi Zaba Asanamada Nupi Masa Ama Fammi Masak Matauda Mapalaitana Fazai Fazabada Magi Sangdam Nagadaba Nupi Laitre Adugamba Nupi Aduna Binayantra Ama Pai Masinda Slok Anikhak Thirai Slok Ado Thibal Loibaga Samudra Nungda Lupthakre Thawong Ado Mantri Ngakpaga Loirana Nungaini Yenglami Adudagi Mantri Tirthakaya Koiruraga Mayumda Halakle Mantri Mayum Yaurabada Ningthaugi Manakta Satuna Kurumjarure Ningthausu Mantri Urabada Yamna Haraure Aduga Mantri na Tirtha Chatlubage Awa Nungai Amasung Angakpa Akiba Fazaba Wari Purmakta Mutage Hairakle Maduda Mantri na Ayama Wari Liraduna Tahalli Mamai Thangda Mahakna Setu Bandada Ramesor Kuramba Satpada Samudradagi Upal Horakpa Nupi Masa Amana Slok Thiram Laga Amuk Lupkhiba Wari Ado Heksari Aduga Hairai Sri Jyotibungo Aduk Ngakpa Thawong Nanai Ai Thengnajaraktre Wadu Hek Tabada Ningthau Yamna Muk Mufam Aduda Satningle Aduna Mantri da Amuk Laibak Sinaram Laga Setu Banda Ramesor gi Mufam Yaunanaba Ahing Nungthil Leptana Chatkre Matam Kharagi Matungda Setu Banda Yaure Ramesor Khuramle Aduga Samudra Mapanda Satuna Famlure Matam Adumaktada Mantri na Haiba Gumladana Samudra Manungdagi Sanagi Upalado Nupi Masa Aduga Loinana Faugalakle Aduga Magi Binado Paiduna Slok Anido Thirakle Onthokpani Nupi Masa Adugi Masak Matau Mana Momon Nokpadi Nongthang Kuppagi Matau Gumni Migi Pungning Sumhatpini Hek Ubada Mi Ado Kamgi Tiana Mi Adugi
ꯊꯃꯣꯏꯗ ꯍꯦꯛꯇ ꯊꯥꯏ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯏꯁꯣꯔꯒꯤ ꯈꯨꯖꯤꯜ ꯑꯉꯛꯄꯅꯤ ꯈꯪꯍꯧꯗꯅ ꯎꯄꯥꯜ ꯑꯗꯣ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯋꯥꯈꯜ ꯏꯇꯧ ꯇꯧꯕ ꯅꯪꯗꯅ ꯎꯄꯥꯜ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯍꯦꯛ ꯀꯥꯕꯒ ꯎꯄꯥꯜ ꯑꯗꯣ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯊꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯇꯥꯜ ꯂꯩꯕꯥꯛ ꯌꯧꯅ ꯆꯪꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯍꯔꯥꯎꯅ ꯅꯤꯡꯊꯧꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯔ ꯆꯠꯂꯒ ꯁꯅꯥꯃꯛꯇꯅ ꯁꯥꯕ ꯀꯣꯅꯨꯡ ꯑꯃ ꯌꯧꯔꯦ ꯀꯣꯅꯨꯡ ꯑꯗꯣ ꯃꯅꯤꯃꯨꯛꯇꯥꯒꯤ ꯃꯉꯥꯜꯅ ꯅꯨꯃꯤꯠ ꯊꯥ ꯊꯣꯛꯄꯒꯨꯝꯃꯤ ꯂꯩꯕꯥꯛ ꯑꯗꯣ ꯌꯧꯔꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯖꯔꯛꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯔꯤꯕ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯤꯗꯨꯅ ꯏꯅꯥꯛꯇ ꯂꯥꯛꯄꯤꯔꯤꯕꯅꯣ ꯃꯔꯝ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯩꯍꯥꯛ ꯁꯪꯁꯥꯔꯒꯤ ꯃꯌꯥ ꯁꯃꯨꯗ꯭ꯔꯗ ꯇꯥꯎꯔꯕ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯥꯝꯖꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯗꯨꯗ ꯅꯤꯡꯊꯤꯔꯕꯤ ꯅꯍꯥꯛꯀꯤ ꯁꯛ ꯑꯁꯦ ꯎꯔꯨꯕꯗ ꯑꯩꯍꯥꯛ ꯉꯥꯎꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯅ ꯌꯧꯔꯛꯂꯤꯕꯁꯤꯅꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯍꯥꯛ ꯈꯪꯖꯔꯦ ꯅꯍꯥꯛ ꯁꯣꯏꯗꯅ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯅꯤꯡꯊꯧ ꯑꯣꯏꯔꯝꯂꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯇꯥꯛꯄꯤꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯖꯍꯧꯒꯦ ꯃꯗꯨꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯥ ꯁꯤꯔꯝꯗꯥꯏ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒ ꯏꯕꯨꯡꯉꯣꯒ ꯎꯅꯕ ꯌꯥꯗ꯭ꯔꯦ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯤꯡꯊꯧꯅ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯟꯙꯔꯕ ꯕꯤꯚꯥ ꯇꯧꯈ꯭ꯔꯦ ꯅꯤꯡꯊꯧ ꯀꯩꯅꯥ ꯑꯅꯤꯃꯛ ꯑꯍꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯅ ꯂꯩꯔꯛꯄꯁꯤ ꯅꯨꯃꯤꯠ 12ꯅꯤ ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯀ꯭ꯔꯤꯁꯅ ꯆꯇꯨꯔꯗꯁꯤ ꯊꯥ ꯁꯤꯔꯝꯗꯥꯏ 14ꯅꯤ ꯄꯥꯟꯕ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯣ ꯊꯣꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯀꯩꯅꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯇꯪꯗꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯅꯨ ꯀꯔꯤꯒꯨꯝꯕ ꯂꯩꯕ ꯊꯣꯛꯂꯕꯗꯤ ꯑꯋꯥꯕ ꯅꯪꯕ ꯌꯥꯏ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯗꯨꯗꯤ ꯈꯛ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯑꯔꯣꯟꯕ ꯊꯕꯛ ꯑꯗꯣ ꯈꯪꯅꯤꯡꯂꯗꯨꯅ ꯊꯣꯡꯖꯥꯎꯒꯤ ꯃꯔꯨꯝꯗ ꯂꯣꯟꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯀ꯭ꯔꯤꯁꯅ ꯆꯇꯨꯔꯗꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯔꯥꯛꯁꯁ ꯍꯤꯡꯆꯥꯕ ꯑꯃ ꯂꯥꯛꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯐꯥꯔꯒ ꯁꯥꯟꯅꯕ ꯖꯥꯠꯅꯤ ꯑꯗꯨꯒꯨꯝꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯔꯥꯛꯁꯁ ꯑꯗꯣ ꯂꯥꯛꯂꯦ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯤꯕꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯔꯥꯛꯁꯁ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯐꯥꯔꯒ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯊꯧꯑꯣꯡ ꯑꯗꯣ ꯅꯤꯡꯊꯧꯅ ꯊꯣꯡ ꯃꯔꯨꯝꯗ ꯂꯩꯗꯨꯅ ꯎꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯑꯗꯣ ꯎꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯣ ꯍꯥꯠꯀꯦ ꯍꯥꯏꯅ ꯃꯈꯨꯠꯇ ꯈꯟꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯨꯅꯃꯛ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯗ ꯍꯧꯅꯗꯕ ꯂꯝꯆꯠ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯆꯩꯔꯒ ꯊꯥꯡꯅ ꯃꯉꯛ ꯀꯛꯊꯠꯂꯦ ꯔꯥꯛꯁꯁ ꯑꯗꯣ ꯁꯤꯔꯦ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯀꯥꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯔꯛꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯨꯝꯕ ꯅꯤꯄꯥꯗꯤ 2 ꯁꯨꯒꯅꯤ ꯅꯤꯡꯖꯗ꯭ꯔꯦ ꯂꯤꯟ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤ ꯌꯥꯎꯗꯦ ꯕꯣꯟ ꯄꯨꯝꯅꯃꯛꯇ ꯆꯟꯗꯣꯟ ꯄꯥꯝꯕꯤ ꯍꯦꯛꯇ ꯍꯧꯕ ꯅꯠꯇꯦ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯥꯗꯨ ꯍꯦꯛꯇ ꯂꯩꯇꯦ ꯁꯥꯃꯨ ꯃꯌꯥꯃꯛ ꯃꯨꯛꯇꯥ ꯆꯦꯟꯕ ꯉꯥꯛ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯅꯨꯄꯥ ꯃꯔꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯍꯥꯛ ꯑꯁꯦꯡꯕ ꯀꯅꯥꯅꯣ ꯄꯥꯇꯥꯜ ꯑꯁꯤꯗ ꯅꯇꯣꯝꯇ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯗꯨꯒ ꯔꯥꯛꯁꯁꯅ ꯑꯣꯠ ꯅꯩꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯆꯨꯝꯕ ꯇꯥꯛꯎ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩ ꯒꯟꯙꯔꯕ ꯅꯤꯉꯣꯟꯅꯤ ꯏꯃꯤꯡꯅ ꯁꯨꯟꯗꯔꯤ ꯀꯧꯏ ꯏꯄꯥꯒꯤ ꯃꯃꯤꯡꯅ ꯆꯤꯇꯗꯔ ꯀꯧꯏ ꯃꯗꯨꯗ ꯏꯄꯥꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯟꯅ ꯇꯧꯕꯤ ꯏꯄꯥꯅ ꯆꯥꯟꯕ ꯃꯔꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯥꯗ꯭ꯔꯕꯗꯤ ꯆꯥꯛ ꯈꯛ ꯆꯥꯗꯦ ꯃꯗꯨꯗ ꯅꯣꯡꯃꯗꯤ ꯑꯩꯍꯥꯛ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯣꯏꯔꯕꯗ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯗ꯭ꯔꯦ ꯑꯩ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯗ꯭ꯔꯦ ꯃꯗꯨꯗ ꯃꯍꯥꯛ ꯈꯔ ꯋꯥꯅ ꯑꯩꯕꯨ ꯉꯥꯏꯔꯦ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯩꯁꯨ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯑꯩꯕꯨ ꯍꯦꯛ ꯎꯕ ꯑꯗꯨꯗ ꯁꯥꯎꯃꯟꯈꯤꯗꯨꯅ ꯁꯥꯞ ꯑꯣꯏꯅ ꯆꯩꯔꯛꯏ ꯒꯟꯙꯔꯕꯒꯤ ꯗꯦꯁ ꯑꯁꯤꯗ ꯅꯍꯥꯛ ꯂꯩꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯄꯥꯇꯥꯜ ꯂꯩꯕꯥꯛꯇ ꯅꯊꯟꯇ ꯆꯠꯂꯒ ꯂꯩꯔꯨꯔꯣ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯀ꯭ꯔꯤꯁꯅ ꯄꯛꯁꯒꯤ ꯆꯇꯨꯔꯗꯁꯤ ꯍꯦꯛ ꯑꯣꯏꯔꯛꯄꯗ ꯔꯥꯛꯁꯁ ꯁꯤꯡꯆꯥꯕ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯑꯣꯠꯂꯨꯁꯅꯨ ꯃꯁꯤ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯆꯩꯈꯤꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯄꯟꯊꯧꯒꯤ ꯆꯔꯟꯗ ꯀꯔꯝ ꯇꯧꯔꯒ ꯑꯩꯒꯤ ꯁꯥꯞ ꯑꯁꯦ ꯀꯣꯛꯀꯗꯒꯦ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯅꯦꯝꯊꯕꯤꯗꯨꯅ ꯁꯥꯞ ꯀꯣꯛꯍꯟꯕꯤꯌꯨ ꯍꯪꯒꯠꯆꯩ ꯃꯗꯨꯗ ꯏꯄꯥꯅ ꯑꯃꯨꯛ ꯇꯥꯛꯄꯤꯔꯛꯈꯤ ꯃꯗꯨꯗꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯅꯅꯥꯛꯇ ꯃꯤꯑꯣꯏꯕꯒꯤ ꯑꯊꯣꯏꯕ ꯅꯤꯡꯊꯧ ꯑꯃ ꯂꯥꯛꯀꯅꯤ ꯃꯥꯅ ꯂꯥꯛꯂꯒ ꯍꯤꯡꯆꯥꯕꯗꯣ ꯊꯥꯡꯅ ꯀꯛꯇꯨꯅ ꯍꯥꯠꯂꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯆꯧ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣꯅ ꯄꯥꯡꯊꯣꯛꯄꯤꯔꯦ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯑꯩꯒꯤ ꯁꯥꯞ ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇꯪ ꯏꯕꯨꯡꯉꯣꯗ ꯍꯪꯒꯠꯆꯅꯤꯡꯉꯤ ꯃꯗꯨꯗꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯏꯄꯥꯒꯤ ꯆꯔꯟ ꯈꯨꯔꯨꯝꯖꯗꯕ ꯑꯗꯨꯅ ꯃꯥꯒꯤ ꯆꯔꯟ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯂꯨꯔꯒ ꯅꯅꯥꯛꯇ ꯇꯟꯅ ꯍꯟꯖꯔꯛꯀꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯂꯁꯤ ꯅꯤꯡꯊꯤꯔꯕꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯍꯥꯛ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯀꯣꯅꯨꯡ ꯌꯧꯈꯤꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯀꯗꯕꯅꯤ
ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯔꯗꯨꯅ ꯃꯥꯒꯤ ꯑꯥꯀꯔꯁꯅꯤ ꯕꯤꯗ꯭ꯌꯥ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯉꯛꯄꯅꯤ ꯃꯟꯇ꯭ꯔꯒꯤ ꯁꯛꯇꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯌꯧꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯈꯤ꯫ ꯀꯅꯥꯅ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅꯩ, ꯀꯅꯥ ꯑꯃꯅ ꯒꯟꯙꯔꯕꯅꯤ ꯁꯣꯟꯅꯩ, ꯀꯅꯥ ꯑꯃꯅꯁꯨ ꯃꯤꯅꯤꯗ ꯉꯥꯡꯅꯩ, ꯀꯅꯥꯒꯨꯝꯕꯅ ꯂꯤꯟ ꯅꯤꯉꯣꯜ ꯑꯣꯏꯔꯝꯒꯅꯤꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧꯅ ꯊꯨꯡꯂꯔꯕꯗ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯔꯥꯖ ꯗꯔꯕꯥꯔꯗ ꯂꯦꯡꯊꯣꯔꯛꯇ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯄꯥꯝꯗ ꯆꯠꯅꯤꯡꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯕꯨꯡꯉꯣꯗ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯠꯅꯅꯕ ꯌꯥꯊꯪ ꯅꯤꯔꯛꯂꯦ꯫ ꯅꯤꯡꯊꯧꯅꯁꯨ ꯌꯥꯕꯤꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯥꯒꯤ ꯑꯥꯀꯔꯁꯅꯤ ꯃꯟꯇ꯭ꯔ ꯑꯗꯣ ꯅꯤꯡꯁꯤꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯥꯝ ꯒꯟꯙꯔꯕ ꯂꯣꯛꯇ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯟꯇ꯭ꯔ ꯑꯗꯣ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯈꯤ꯫ ꯃꯑꯣꯡ ꯑꯗꯣ ꯎꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯇꯧꯔꯦ ꯍꯪꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯑꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯇꯧꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯍꯔꯥꯎ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟ ꯕꯩꯁꯞꯇ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜ ꯀꯌꯥ ꯗꯥꯟ ꯇꯧꯔꯝꯃꯤ꯫ ꯍꯔꯥꯎ ꯀꯨꯝꯍꯩꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯣ ꯊꯜꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯍꯔꯥꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯗꯤ ꯃꯊꯟꯇ ꯇꯥꯅ ꯊꯤꯟꯖꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯗꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯈꯜꯂꯨꯕꯗ ꯊꯣꯏꯅ ꯅꯤꯡꯉꯝꯗꯕ ꯄꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯦꯇꯥꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗ ꯍꯪꯂꯛꯏ, ꯃꯍꯥꯔꯥꯖ, ꯑꯆꯨꯝꯕ ꯃꯔꯝ ꯇꯥꯛꯎ ꯃꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯟꯇ꯭ꯔ ꯅꯤꯡꯁꯤꯡꯕ ꯀꯔꯤꯒꯤ ꯊꯣꯛꯇ꯭ꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯅ ꯃꯊꯟꯇ ꯁꯤꯖꯔꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯈꯨꯝꯂꯛꯏ, ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯇꯝ ꯀꯨꯏꯅ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯔꯦ꯫ ꯃꯤꯒꯤ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯉꯥꯛꯇ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯏꯒꯤ ꯃꯟꯇ꯭ꯔ ꯑꯗꯣ ꯀꯥꯎꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯝ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯅꯤꯡꯊꯤꯖꯔꯕꯤ ꯒꯟꯙꯔꯕꯤ ꯅꯤꯉꯣꯜ ꯑꯗꯣ ꯐꯪꯕꯗꯒꯤ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯊꯧꯗꯥ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯨꯗꯤꯡ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯗꯨꯅ प्रजाꯒꯤ ꯑꯋꯥꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯇ ꯔꯥꯖ ꯗꯔꯕꯥꯔꯗ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯅꯨꯄꯤꯒꯤ ꯋꯥꯈꯟꯗ ꯇꯥꯎꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ प्रजाꯒꯤ ꯑꯋꯥ ꯑꯅꯥ ꯎꯕꯤꯗꯕ, ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕꯅ प्रजाꯒꯤ ꯑꯋꯥꯕ ꯑꯣꯏꯍꯟꯕ ꯑꯗꯣ ꯎꯕꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯣ ꯍꯤꯡꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯁꯤꯖꯈꯤꯕꯅꯤ꯫ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯕꯦꯇꯥꯜꯅ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯎꯊꯛꯇ ꯑꯃꯨꯛ ꯍꯟꯅ ꯀꯥꯈ꯭ꯔꯦ꯫ ꯃꯁꯤꯅ ꯕꯦꯇꯥꯜꯒꯤ 10 ꯁꯨꯕ ꯋꯥꯍꯪ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫